ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯃꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤ꯫ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯗ ꯃꯈꯣꯏ ꯀꯩ ꯑꯃꯒ ꯎꯁꯥꯏ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯩ ꯑꯁꯤꯒ ꯎꯁꯥꯏ ꯑꯁꯤꯒꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯍꯨꯏ ꯑꯃꯗꯤ ꯋꯥꯏꯅꯨ, ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯅꯤ ꯑꯁꯤꯗ ꯂꯩꯅꯔꯤꯕ ꯀꯩ ꯑꯃꯗꯤ ꯎꯁꯥꯏ, ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯈꯔ ꯇꯣꯉꯥꯜꯂꯤ, ꯑꯗꯨꯒ ꯍꯨꯏ ꯑꯃꯗꯤ ꯋꯥꯏꯅꯨ, ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯜ ꯑꯁꯤꯕꯨꯅ ꯈꯔ ꯇꯣꯡꯍꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯀꯨꯏꯅ ꯁꯥꯡꯅ ꯃꯥꯒꯤ ꯈꯨꯟꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄꯗ ꯅꯣꯡꯃ ꯀꯩꯒꯤ ꯃꯅꯥꯛꯇ ꯎꯁꯥꯏ ꯂꯥꯛꯇꯨꯅ ꯎꯁꯥꯏꯅ ꯀꯩ ꯑꯗꯨꯗ ꯍꯥꯏꯔꯔꯤ, "ꯏꯇꯥꯎ ꯀꯩ, ꯍꯧꯖꯤꯛꯇꯤ ꯀꯨꯝꯒꯤ ꯅꯣꯡꯁꯨ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯀꯣꯝꯁꯤꯡꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯔꯨꯁꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅꯁꯨ, "ꯌꯥꯏꯅ ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯗ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ, ꯂꯥꯛꯑꯣ ꯏꯁꯤꯠꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃ ꯄꯨꯗꯨꯅ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯀꯣꯝ ꯑꯃ ꯊꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯁꯥꯏ ꯑꯃꯗꯤ ꯀꯩ ꯑꯗꯣ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯀꯣꯝ ꯑꯃꯗ ꯃꯈꯣꯏ ꯏꯁꯤꯡ ꯁꯤꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯁꯤꯡ ꯁꯤꯠꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯈꯔ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯎꯁꯥꯏꯗ ꯍꯥꯏꯔꯤ, "ꯏꯇꯥꯎ ꯎꯁꯥꯏ, ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯤꯠꯂꯤꯕꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯎꯕ ꯉꯥꯁꯤꯡꯁꯦ ꯈꯔ ꯐꯥꯗꯣꯛꯍꯧꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯁꯥꯏꯅ, "ꯐꯔꯦ ꯏꯇꯥꯎ ꯀꯩ, ꯅꯍꯥꯛꯅ ꯏꯁꯤꯡ ꯑꯁꯦ ꯁꯤꯠꯂꯛꯂꯣ, ꯑꯗꯨꯒ ꯑꯩꯅ ꯉꯥꯁꯤꯡꯁꯦ ꯐꯖꯅ ꯐꯥꯔꯛꯂꯒꯦ." ꯑꯁꯨꯝꯅ ꯌꯥꯅꯔꯕꯗ ꯎꯁꯥꯏꯅ ꯉꯥꯁꯤꯡꯗꯣ ꯃꯊꯪ ꯐꯥꯔꯒ ꯇꯨꯡꯒꯣꯟꯗ ꯍꯥꯞꯆꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯏꯁꯤꯡ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯇꯃꯛ ꯄꯪꯁꯤꯠꯇ ꯁꯤꯠꯂꯤ꯫ ꯅꯣꯡ ꯃꯪꯖꯕꯒꯤ ꯋꯥꯅꯤ, ꯇꯥꯕꯗꯤ ꯇꯥꯔꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯗꯤ ꯑꯁꯨꯝ ꯀꯪꯊꯔꯛꯂꯕꯗ ꯀꯩ ꯑꯗꯨꯅ ꯎꯁꯥꯏꯗ ꯍꯥꯏꯔꯛꯂꯤ, "ꯏꯇꯥꯎ ꯎꯁꯥꯏ, ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯀꯪꯂꯦ, ꯉꯥꯁꯨ ꯑꯌꯥꯝꯕ ꯐꯥꯔꯦ, ꯑꯗꯨꯅ ꯏꯇꯥꯎꯅ ꯉꯥ ꯏꯟ ꯇꯛꯊꯕꯤꯔꯛꯎ, ꯃꯗꯨꯗ ꯐꯥꯕ ꯉꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯇꯨꯡꯒꯣꯟꯗ ꯍꯥꯞꯆꯤꯟꯅꯕ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯁꯥꯏꯅ, "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯃꯛ ꯇꯧꯔꯛꯂꯒꯦ, ꯏꯁꯤꯡ ꯁꯤꯠꯄ ꯂꯦꯞꯄꯤꯒꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯁꯥꯏꯅ ꯉꯥ ꯏꯟ ꯇꯛꯊꯔꯛꯏ꯫ ꯉꯥ ꯏꯟ ꯇꯛꯊꯕ ꯍꯥꯏꯕꯁꯤ ꯉꯥꯁꯤꯡꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯥꯄꯨ ꯍꯅꯥꯏ ꯐꯨꯝꯁꯤꯡ ꯄꯔꯦꯡ ꯁꯥꯡꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯎꯀꯥꯏ ꯑꯅꯥꯟꯕ ꯇꯛꯄꯒꯨꯝ ꯇꯛꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯅꯤ ꯉꯥꯁꯤꯡ ꯃꯊꯪ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯄꯨ ꯍꯅꯥꯏ ꯑꯃꯗꯤ ꯐꯨꯝ ꯃꯆꯦꯠꯁꯤꯡ ꯐꯩꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯉꯥ ꯏꯟ ꯇꯛꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯑꯁꯨꯝ ꯐꯩꯅ ꯊꯝꯂꯒ ꯇꯛꯊꯔꯛꯄ ꯃꯇꯝꯗ ꯌꯥꯝꯂꯕ ꯉꯥꯁꯤꯡ ꯕꯤꯔꯤ ꯊꯣꯔꯛꯂꯤ꯫ ꯉꯥꯁꯤꯡꯗꯣ ꯎꯁꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯀꯩ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯥ ꯏꯟ ꯇꯛꯊꯕꯁꯨ ꯂꯣꯏꯔꯦ, ꯉꯥ ꯐꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯐꯥꯔꯤꯕꯁꯤꯕꯨ ꯀꯌꯥ ꯌꯥꯝꯂꯕꯒꯦꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯒꯣꯜ ꯍꯥꯡꯒꯠꯇꯨꯅ ꯀꯩ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯀꯩ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯎꯁꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, "ꯏꯇꯥꯎ ꯎꯁꯥꯏ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯗꯨꯛ ꯌꯥꯝꯕ ꯉꯥꯁꯤꯡꯗꯨꯗꯤ ꯇꯨꯡꯒꯣꯜꯗꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯁꯥꯏꯅ, "ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯏꯇꯥꯎ, ꯇꯨꯡꯒꯣꯟꯗ ꯑꯁꯨꯝ ꯍꯥꯞꯈꯤꯕꯅꯤ, ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯆꯣꯡꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯈꯪꯂꯤ ꯎꯁꯥꯏꯅ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩ ꯑꯗꯨꯅ ꯎꯁꯥꯏꯗ ꯉꯥ ꯐꯥꯃꯤꯟꯅꯔꯒ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯎꯪꯈꯠꯅꯔꯛꯂꯤ꯫ ꯎꯁꯥꯏꯅ ꯍꯥꯏꯔꯤ, "ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯆꯥꯈꯤꯕ ꯂꯩꯇꯦ" ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯩꯅ ꯍꯥꯏꯔꯤ, "ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯅ ꯆꯥꯕꯤꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯛꯄꯅ ꯈꯨꯠ ꯊꯥꯅꯗꯨꯅ ꯕꯨꯗ꯭ꯔꯨꯞ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯐꯨꯅꯔꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯥꯀꯜꯒꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯃꯗꯤ ꯋꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯎꯁꯥꯏ ꯑꯃꯗꯤ ꯀꯩ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕꯗꯣ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯟꯅꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯎꯁꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯕꯥꯅꯤꯅ ꯈꯟꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯎꯁꯥꯏꯅ ꯉꯥ ꯐꯥꯃꯤꯟꯅꯔꯒ ꯉꯥ ꯐꯥꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯒꯤꯠ ꯅꯝꯗꯨꯅ ꯈꯟꯅꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯨꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ, ꯏꯇꯥꯎ ꯀꯩ, ꯏꯇꯥꯎ ꯎꯁꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯕ ꯃꯈꯩ ꯐꯥꯔꯤꯕꯗꯣ ꯑꯩꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯇꯨꯡꯒꯣꯟꯗ ꯍꯥꯞꯄꯣꯏꯅꯤꯡꯉꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟ ꯂꯅꯥꯗ ꯆꯥꯔꯤꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯁꯥꯏꯅ ꯑꯩꯕꯨ ꯍꯨꯔꯥꯟ ꯂꯅꯥꯗ ꯆꯥꯕꯒꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯠ ꯊꯥꯅꯒꯦ ꯇꯧꯔꯛꯂꯕꯗ ꯋꯥꯏꯅꯨꯅ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯠꯄꯤꯅꯔꯒꯅꯨ꯫ ꯑꯗꯨꯒ ꯏꯇꯥꯎ ꯎꯁꯥꯏ, ꯅꯍꯥꯛꯁꯨ ꯅꯍꯥꯛꯅ ꯇꯁꯦꯡꯅ ꯆꯥꯔꯨꯕ ꯑꯣꯏꯔꯒꯗꯤ ꯆꯥꯔꯨꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯍꯦꯟꯅ ꯁꯥꯎꯒꯠꯅꯔꯛꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯁꯥꯏꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯥꯒꯗꯧꯔꯤꯕ, ꯑꯩꯗꯤ ꯈꯪꯖꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯁꯥꯏ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯃꯕꯨꯛꯆꯦꯜ ꯐꯛꯇꯕ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯒ ꯇꯤꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯎꯁꯥꯏ ꯑꯃꯗꯤ ꯀꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯨꯏ ꯑꯃꯗꯤ ꯋꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ, ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯈ꯭ꯔꯕ ꯑꯅꯤꯅꯤ, ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯁꯥꯎꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦꯅꯁꯦ꯫ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯇꯤꯟꯅꯕ ꯌꯥꯗꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯏꯅꯨ ꯑꯃꯗꯤ ꯍꯨꯏ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯨꯏ ꯑꯗꯨꯅ ꯋꯥꯏꯅꯨꯗ ꯍꯥꯏꯔꯛꯂꯤ, ꯏꯇꯥꯎ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯍꯥꯎꯕꯒ ꯑꯃꯠꯇ ꯆꯥꯗꯕ ꯀꯨꯏꯔꯛꯂꯤ꯫ ꯌꯦꯡꯉꯨ ꯃꯤꯒꯤꯗꯤ ꯈꯟꯅꯔꯕꯁꯨ ꯆꯩꯅꯔꯕꯁꯨ ꯀꯩ ꯑꯁꯤꯒ ꯃꯥꯒꯤ ꯎꯁꯥꯏ ꯍꯥꯏꯕ ꯑꯁꯤꯒ ꯏꯁꯤꯠꯇꯨꯅ ꯉꯥ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯏꯕꯥꯅꯤꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯤ ꯅꯣꯡꯃꯇꯁꯨ ꯆꯥꯛꯀꯧꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯑꯍꯥꯎꯕ ꯆꯥꯃꯤꯟꯅꯩ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯃꯗꯁꯨ ꯄꯨꯜꯂꯒ ꯑꯍꯥꯎꯕ ꯆꯥꯃꯤꯟꯅꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ ꯏꯇꯥꯎ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯥꯛ ꯀꯧꯅꯔꯁꯤ꯫ ꯑꯩꯁꯨ ꯀꯨꯏꯔꯕꯅꯤ ꯑꯍꯥꯎꯕꯒ ꯆꯥꯅꯤꯡꯂꯛꯄ, ꯑꯗꯨꯕꯨ ꯏꯇꯣꯝꯇ ꯆꯥꯕꯗꯨꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯈꯜ ꯑꯁꯤꯗ ꯆꯔꯥꯡꯅꯩ, ꯑꯗꯨꯅ ꯏꯇꯥꯎꯕꯨ ꯑꯩꯅ ꯆꯥꯛꯀꯧꯖꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯨꯏ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎꯅ ꯍꯥꯟꯅ ꯀꯧꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀꯧꯕꯤꯔꯝꯃꯨ, ꯀꯔꯤ ꯇꯧ ꯅꯨꯃꯤꯠꯇ ꯀꯧꯒꯗꯕꯅꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ, ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯋꯥꯏꯅꯨ ꯑꯃꯗꯤ ꯍꯨꯏ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯥꯒꯤ ꯃꯌꯨꯝ ꯊꯣꯡꯒꯥꯜ ꯌꯧꯅꯔꯛꯂꯕꯗ ꯃꯥꯒꯤ ꯂꯩꯔꯛꯂꯣꯝꯗ ꯆꯪꯁꯤꯟꯅꯗꯨꯅ ꯌꯨꯝ ꯌꯧꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯏ ꯑꯗꯨꯁꯨ ꯋꯥꯏꯅꯨꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯔꯤ, ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯏꯅꯨ ꯑꯗꯨꯅ ꯈꯜꯂꯤ, ꯃꯥꯅ ꯂꯥꯛꯂꯒ ꯂꯣꯏꯅꯃꯛ ꯆꯥꯈꯤꯗꯧꯔꯤꯕꯅꯤ, ꯀꯔꯤ ꯀꯥꯟꯅꯗꯕꯗ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯆꯥꯅꯅꯕ ꯀꯗꯔ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯋꯥꯏꯅꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇꯃꯛ ꯂꯤꯠꯁꯤꯟꯕ ꯆꯟꯒꯗꯕ ꯌꯥꯝꯅ ꯄꯤꯛꯄ ꯆꯐꯨ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯕꯨ ꯍꯥꯏꯔꯤꯕ ꯃꯔꯤꯟ ꯈꯨꯕ ꯆꯐꯨ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯃꯊꯪ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯨꯏ ꯑꯗꯨꯁꯨ ꯆꯥꯛꯀꯧꯔꯤꯕꯗꯣ ꯂꯥꯛꯂꯦ꯫ ꯍꯨꯏ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯏ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯏꯇꯥꯎꯗꯤ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯂꯣꯏꯔꯦ ꯏꯇꯥꯎ, ꯆꯥꯅꯕ ꯇꯧꯔꯁꯤ, ꯑꯩ ꯊꯥꯡꯗꯣꯛꯂꯛꯀꯦꯀꯣ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯊꯥꯡꯗꯣꯔꯛꯄꯗ ꯍꯨꯏ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯆꯥꯒꯗꯧꯔꯤꯕ ꯑꯁꯤꯒ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤꯟ ꯏꯈꯨ ꯈꯨꯔꯗꯅ ꯀꯔꯝꯅ ꯀꯣꯛ ꯑꯁꯤ ꯂꯤꯠꯁꯤꯜꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕꯁꯨ ꯍꯥꯏꯗꯣꯛꯄꯗꯤ ꯍꯦꯛ ꯌꯥꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫
ꯊꯥꯡꯗꯣꯛꯄ ꯄꯨꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯦ, ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯏꯅꯨ ꯑꯗꯨꯗꯤ ꯃꯔꯤꯟ ꯈꯨꯕ ꯆꯐꯨ ꯑꯗꯨꯗ ꯃꯉꯛ ꯑꯗꯣ ꯁꯠ ꯁꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡꯗꯣ ꯃꯇꯣꯝꯇ ꯆꯣꯞ ꯆꯣꯞ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯁꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯣ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯀꯣꯛ ꯑꯗꯨ ꯆꯥꯎꯕꯅꯤꯅ ꯆꯟꯗ꯭ꯔꯕꯗ ꯍꯨꯏ ꯑꯗꯣ ꯃꯅꯝꯇꯃꯛ ꯂꯧꯔꯒ ꯃꯍꯥꯛ ꯆꯥꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯏ ꯑꯗꯨꯅ, ꯏꯇꯥꯎꯒꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯃꯅꯝ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕꯗ ꯑꯃꯨꯛ ꯏꯇꯥꯎꯕꯨ ꯑꯣꯏꯅ ꯆꯥꯛꯀꯧꯖꯔꯒꯦ, ꯃꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯨꯏ ꯑꯗꯣ ꯀꯔꯤꯁꯨꯝꯇ ꯆꯥꯗꯕꯤꯗ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯎꯕꯗ ꯋꯥꯏꯅꯨ ꯑꯗꯨꯅ, ꯇꯁ ꯀꯝꯗꯧꯏ, ꯏꯇꯣꯝꯇ ꯍꯦꯛ ꯆꯥꯔꯦꯗꯅ, ꯃꯅꯝ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯏꯅꯨ ꯑꯗꯣ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯨꯏ ꯑꯗꯨꯅ, ꯐꯩ ꯈꯪꯒꯅꯤ, ꯅꯪꯅ ꯑꯩꯕꯨ ꯃꯅꯝꯇꯃꯛ ꯅꯝꯍꯜꯂꯒ ꯇꯣꯛꯄ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯏꯅꯨ ꯑꯗꯨꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯍꯨꯏꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯀꯦꯕ ꯃꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯨꯏ ꯑꯗꯣ ꯋꯥꯏꯅꯨ ꯑꯗꯨ ꯂꯥꯛꯂꯒ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯊꯣꯡ ꯊꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯋꯥꯏꯅꯨ ꯑꯗꯨꯁꯨ ꯍꯨꯏ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯅꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯨꯏ ꯑꯗꯨꯅ, ꯏꯇꯥꯎ ꯋꯥꯏꯅꯨ ꯂꯥꯛꯄꯤꯔꯛꯂꯦ, ꯂꯥꯛꯑꯣ ꯀꯥꯈꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯅꯨꯅ, ꯏꯇꯥꯎ ꯊꯣꯡꯕ ꯊꯥꯛꯄꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯨꯏꯅ, ꯂꯣꯏꯔꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯋꯥꯏꯅꯨꯒꯤ ꯃꯃꯥꯡꯗ ꯄꯥꯛꯂꯕ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯊꯤꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯃꯉꯛ ꯁꯝ ꯌꯥꯝꯅ ꯂꯥꯎꯕ ꯀꯣꯝꯄꯥꯛ ꯑꯃꯗ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯊꯦꯜꯁꯤꯡ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯏꯅꯨ ꯑꯗꯨꯗꯤ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯏ ꯑꯗꯨꯅ, ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯆꯤꯛꯑꯒ ꯍꯨꯛꯂꯨꯕꯗ ꯃꯗꯣ ꯌꯥꯝꯅ ꯀꯟ ꯂꯥꯎꯕ ꯁꯥꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯝꯂꯤ꯫ ꯃꯗꯨꯕꯨ ꯁꯥꯏꯗꯨꯅ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯨꯏ ꯑꯗꯨꯗꯤ ꯆꯥꯕ ꯊꯨꯕ ꯀꯨꯠ ꯌꯣꯠꯄꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯆꯣꯞ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯤ, ꯁꯤꯠ ꯅꯥꯟꯅ ꯂꯦꯛꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯅꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨ ꯅꯣꯡꯃꯗꯣꯟꯊꯛꯇ ꯅꯣꯡꯈꯠꯂꯒ ꯃꯍꯥꯛꯅ ꯆꯥꯁꯤꯟꯈꯤꯕ ꯑꯗꯣ ꯃꯈꯅꯥꯎ ꯑꯗꯨꯗ ꯆꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯣ ꯒꯛ ꯏꯟꯗꯨꯅ ꯂꯩꯔꯝꯂꯒ ꯌꯣꯠꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯟꯊꯔꯛꯄꯗꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯦꯡꯗꯣꯛꯂꯕꯒꯨꯝ ꯂꯩꯔꯝꯂꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯃꯌꯥ ꯍꯥ ꯀꯥꯗꯨꯅ, ꯏꯇꯥꯎ ꯀꯔꯤꯃꯇ ꯆꯥꯍꯧꯗ꯭ꯔꯕ꯭ꯔꯣ? ꯑꯣꯛꯂꯕ꯭ꯔꯣ? ꯈꯔꯒ ꯍꯥꯞꯄꯨ ꯆꯣꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯏꯅꯨ ꯍꯨꯏ ꯑꯗꯨꯗ, ꯌꯥꯔꯦ ꯏꯇꯥꯎ, ꯑꯩ ꯂꯣꯏꯅꯃꯛ ꯑꯣꯛꯆꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯨꯏ ꯑꯗꯨꯅ, ꯐꯔꯦ ꯏꯇꯥꯎ, ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯈꯨꯆꯥꯅ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯅ ꯆꯥꯅꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯨꯏ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯏꯅꯨ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯂꯧꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯨꯏ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯥꯟꯖꯤꯟ ꯃꯥꯟꯅꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯅꯣꯛꯂꯗꯨꯅ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯧꯁꯤꯡ ꯃꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯖꯤꯟꯅꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯀꯧꯅꯕꯗꯣ ꯑꯃꯅꯁꯨ ꯆꯥꯗ ꯃꯇꯣꯝꯇ ꯊꯣꯡꯂꯒ ꯆꯥꯕꯒꯨꯝ ꯆꯥꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫